Mayai Lambi da Lairiba Port Hall Amadi Lambi Asibu Ningtina Semjinnaba Haukiba August ki tang taraga humdoida Asem Rosen Koba Mio Yamana Wakat Kibaki Pakum Pirakoina Salibatha ki tang taraga mapanda Ministry ki Guwahati da Laiba Regional Office ki Superintending Engineer Dirasna Atin ba matam ki manungda kilometer kuntraga 10 kuntraga mga sangba Mayai Lambi Saruk Sing Semjinnaba Sel Kaithokraga haina paukum pirakre Loina na lemhauriba kilometer taraga mariga 10 humpuga mga sangba Lambi gi saruk na defect liability period DLP gi manungsan ba maram na kumjali singeniga kungataret ki February 4 fawbada mari lainaba contractor singna semjillagani haina paukum pirakre Nakalamromda maikayadonggi praja singna fongdorokpagi matung inna karigumba thuba matamda Mayai Lambi Asi Semjinnabagi tarabadi ain gi oiba mateng lauraga Loukhatpam thokpa action sing laukalagani hairi